Hojik oiriba Manipur gi fibam asida nauna NPP Manipur gi president oina Hanagi MP Lorho S Pfoze bu Khallakpada party asigi Hanagi president Yumnam Joy Kumar na Ning-Hannaba Fongdorakli NPP gi national president Konrod ke Sangmana Manipur gi Hanagi MP oiramba Lorho S Pfoze bu NPP Manipur gi anawa president oina hablakhiba aduga mari leinana Paugi mifam ama pangthokre Naurem thongda laiba NPP Manipur State Unit ki office ta pangthokpa paugi mifam aduda Hanagi Deputy Chief Minister Joy Kumar na makhata na hai Ikhang khangawdana mahakpu NPP Manipur gi President Sindorakpagi maram asi mataw karamna no haiba chapchana khangba ngamde Northeast People's Party haina anoba political party ama sembagi matangda khana nainabada mahakna luchingba delegation ama silongda chatlui Maduda mahakna kari karamba wafam thamlubadagi asigumba firep asi laurakliba haibagi matangda chingnabadi lei anoba political party ama sembagi matangda Delhi da pangthokpa press meet amadasu party asigi state unit da tanaramba laite NPP asi Manipur dagi haukhibani asigumba party asina notice ki oiba party ama oirakpada ikhoina su thagatli Hadumakpu nauna semnabagi thorang tawriba party asi notice ki tribal singi political party ama oina lingbagi mamitai Hojik oiriba Manipur gi fibam asida NPP Manipur gi president anoba ma Khallakpada asida yamna bot pigadra natraga piroidra haibasi Kumbada ruba oigani madugi paukhumdi Manipur miyamna pirasanu Manipur gi fibam asi kari karamba polishina waroshin purakpa ngamgadagi haibagi matangda kupna khanaraga kari tawgadagi haibagi matangda warep lawgani masiga iroinana miyamgi opinion su lawgani pumnamak asigi matungda ekhoina kari thawdang lawgadagi haibasi kupna khanaraba matungda lawthokani hojimaki oinadi ekhoigi firep lawthokpada tahaba Oigani haina Joy Kumar na makhatana Fongdorakli. Tahata koi decision learning de. Kena ada. Hari ni Manipuri situation ceda. Kaya amna parti am tu pian belai. BJP su pian de, Congress su pian de. Amo naik tadi de. Koi NPP na. Kaya tawang am kita. Asyik koi na thasa wani public na adu wani lemgada lemoi de kange. Adu main se hari lor iba kongtan ciri de NPP de lagi tadi. Bagai ki perjalanan de NPP is not the answer. Kau tu macam Hybrid is showing like any hybrid field or low steps in a party in a pavo any other Manipur in a pavo in it, we welcome it. But do the worry the boy get it, come out of the I don't quit Kupna Kana Matum, appropriate decision, no,